political parties ki mihusing Delhi gi damak Imphal thadokre. Nasisu lamdam asida ningol chako bagi thoram paksana pangthok nakre. Salai Group ki chairman Narembam Samarjit amadi Yambem Biren gi mathakta FIR lokhatkre. Chena bamiyoi singi mathakta ain gi oiba chapchaba thabak lokhatkani haina Chief Minister en Biren haikre. Gokomi gi leching makhada biyamna khongjang mafam kya da changsin leptri. Leching makada ngasi kuki na tabo mafam singda khongjang changsin kre. Kramzare Times of Manipuri Pau Ming Tabiriba Mampunapu ASHAPRIYA na taram nokchare ngasi ge maruba Pau sing machakhai na pizare Tha asigi kuntramathoida waroishin purakani haina nungnangba leiriba Naga Santigi warigi waroishin puraktrngaida ngasi nungthil pungani makhai taba matamda Chief Minister en Biren luchingba all political party gi mihut sing center gi luchingba sing unana bagidamak Delhi da khongsan khre khongcharaduda saruk yakiba Shiva Sena Manipur State Unit gi President M Tombina Naga Santigi wari asigi waroishin purakpa matamda Bharat Laingakna Manipur miyam gi amasong political party sing yauna CSO singi wafam lawbani haina mamang da pikhiba thazaba adu ngakna chatkadabani haibo yauna wafam kaya phungdoki Tengkang kaya rakta loishanna lakpa aduga masigi awa poluna prajada tabase masigi potsi loishanna bo honor pui potama simasi akhoi punamna welcome tawe loina na akhoina ngasi akhoina sisagadori basi Manipur People's Party aduga leiriba khoi Congress ki leiriba aduga leiriba mayam sing si akhoi si color ki khena balaitaba Rajniti khena balaitaba akhoi si Manipur da leiba Manipuri ama oina akhoi punna ngasi si akhoi Delhi da satana yaragadi Manipur da leiba CSO singsu punna lakpiyo akhoi punna masigi issue se akhoi thengnamina si Home Minister Amit Shah ji na akhoi miyam gi CSO gi political party miyam gi haining mahai na bi tanjama green signal pirak pase asi tanja lawga akhoi miyam susabni Lamdam asigi puwari ga sagon aduna laklaba hiangai gi nini panba ningol chako bagi thoram ngasi lamdam asida paksana pangthoknari yumnak sagai hongkhrabi ningol oibi singna nat ki oiba fizol set chaduna Macha masu single loinana ngamjaba acha thak sing puduna mapam lamdam da laktuna imung manung ge miyoi singa punna mathelukoi chamin thakpinaba kairo lekai ge homin kaminarakba yumnak sagai hongkhrabi amadi leihoriba mataroi singa punna pukmen pawmenaba awa nungai gi wari sanaba amadi mabung mapa oiba singna mache machal singda ngamjaba khudol pot tambaga loinana lemhoriba punsi khongchatta chaukhatpa nungai yaifaba oinanaba yaifa thogjal pinabana mapung oiba saktam moiki Ngarang lamdam asida ningol chako bagi thoram paksana pangthoknaki adum oinamak ngasi Manipur laingakna suti lauthokibana lamdam asigi yumthong masing yamna ningol chakongnaki masina maram oiraga Imphal yauna tongan ba tampaki district singi lambi singda ngasi ayu angan badagi hauna lambi chathok chasinda traffic jam thokpada awaba kaya mayoknaki Salai Groups ki chairman Narembam Samarjit amadi Yambem Biren kauba miyoi amana ngarang social media da Manipurasi India gi fibanungdagi tokhai tare haina pachar tawkhiba dugi mathakta ngasi laingakna hairiba miyoi ani asigi mathakta IPC 121 123 505B 124A 120B gi makada Lamphel police station da waging war against the nation amadi sedition na chingba charges da FIR lokhatkre Loinana case asi special team crime branch na investigate tawraba matungda numit tarik nigi manungda NIA da sinakragani hiramasiga mari lenana ngasi Chief Minister Bangalo da pangthokiba pawgi mifam amada Chief Minister en Biren na haikibada chatharakliba thawong asi unconstitutional oiba maramna lengak asina yamna hakchina lawi case asiga mari lenaraba amadi mahakna tawramba activities sing pumnamak kupna thigatlagani Maduda mahaka mari lenaramba miyoi khudingmak mara leiramlabadi ain gi oiba chapchaba thabak lokhatkani operate tawrakliba si India gi wangmada oibana case asi preliminary oina crime
crime branch na thizilabsu findings sing adu NIA da makha tana thizinaba sinakragani haina mahakna makha taki thajadaba mong da mana adagi nganga iba ekoi samna harkan da masi ekoi kanogi IPC 121 121A 121B means mainly waging war against the state adu yamna ekoi da yam serious oina loba haibada aduna masigi magi mathakta ekoi adugumba mana senar ke wa hai ekoi Manipur tongan na tare leire ekoi ne adu tore astem lore da tore toro khibadu madu magi mathakta jikai ba section jing makhada FIR ma Imphal West da koi register tore FIR number 223/10/2019 mana atopa country ma da leiraga mu operator panina masigi case koi hujik khudaki oina akoi crime branch da special crime branch state ki da shinare aduga maga mari leinaba hujiki emergency ga mari leinaba mana tawramba activities kari kari no haibu mai koi within weeks the special crime branch na madu identified find out torkanda any involvement leiramba mari leinaramba maga adu ma posting to ain gi matungina sarkar na kari to sige ba phirep tuma madu gi finding torkanda koi law thorkani do marak sida koi gi haire ba kesi mapandagi operator puna mari leinana mari oibanina koi sige kesi koi NIA da hojiki crime branch ki investigation details me amse loiro matungda koi NIA da handover tongna ba akoi gi home department gi oiba proposal koi leire if required will take the permission from the cabinet adu torokanda ma koi kitang seriously deal tongna ba ina sigi message si Manipur gi public ta aduga miyam na pining badagi kasi khudaki oina press message kopjabani Salai gi founder director amadi chairman Narengbam Samarjit Salai Holdings Private Limited ki policy program ga karigumba hiram amata da mari leina de Salai Holdings ki thabak makhadum chathaki gani haina Salai Holdings ki vice chairman singi manungda ama oiriba Elangbam Brajendor na fongdokre ngasi tirada laiba Salai Holdings office ta Salai Holdings vice chairman sing A Dipanan Narengbam Biswajit yauna board of directors singa Saruk Yaduna Pangthokiba Paumi Singi Mifamamada Salai Holdings Private Limited ki vice chairman oiriba Elangbam Brajendrona ngarang amadi ngasigi media amadi social media da thoklagliba statement adu tabada Salai gi board of directors sing angakpoi Salai gi thabak thoram khudingmakta chairman oiramba Narengbam Samarjit yaudaba koire mak nangarang fongdokliba wafam asida Salai ga karigumba amataga mari leinade loinana board of director sitting and non sitting board of directors na apunbagi warep lauduna hairiba miyoy asi Salai gi director list gi lauthokpagi warep laure warep asi register of company silongna mari leinaba department singda khangan kiba leire masiga loinana Salai gi board of directors sing marakta restructure tawbasu yanare masida natana anauba unit kaya paikhatnabagi thawrang kaya su paikhatle Pauchi amadi social media da yauraklibba sina Salai Holdings da miyamna chingnariba si chingnabiganu Salai Holdings ki thabak thoram makhadum chathakigani Paumi singna hangba tongan ba wahang singi paukhumda vice chairman singna phongdorakpada numit kharani manungda Salai Holdings da lairiba financial gamari leinaba si miyam mangda khanganaba honagani Ministry of Corporate Affairs MCA gi portion da Salai Holdings da akupa moral sing loina suna yauduna lairibani Narengbam Samarjit na chakkiba khongcharasi mahaki oiba khongchatni masida Salai gi mari kari sulaina de haiki hairiba ngasagi hairiba mioi sidang aikoida all of sudden aikoida ngasagi yam thajadana aikoida karigoma ma koida sokama aikoida pirabanina aikoida hairiba mi se aikogi Salai gi ngasagi kanu sidagi aikoina masima aikogi lothok charaga aikogi tasengna mayamgi seista aikogi
तोंगान तोंगान बकोई सब्सिडरी लेरिबा सिंगसिगी अखोगी एमडी सिंग तोंगान तोंगान हापकदरा शेयर कनो द तवदरा हाइबगी पोर्सिदे अखोई मतंगी मतुंगिन अखोई कनो तौजरकनी अखोगी लेरिबा ngसागी फाइनेंशियल पैरामीटर सिउदी अखो मिनिस्टर ऑफ अफेयर्स की मखादा लेबनिना अदुगी पोर्से अखोई पैरामीटर मयाम सिदी जीएसटी खंगी अमंगी लोइनमक तौदबा यादबनिना मदु अखोगी रेडी ओइरगा लोइना लेजबा पोट ngakतनी लेतबसु यादबा अदुना सिगिदी अखोइना मतम लाकांदा अखोगी अदुम मदुगी कनोदगी अखोई अदुम कनो तौजगनी Khudingma akoi loina answer pijagani. We will give you all the answers from all the sections of the society, all the sections of the mari lena ba whoever it may be akoi lena ba khudingma akoi madugi answer sab chana pijagani. Tawatawa haujikti yamna emotional oiba moment amaka akoi da leijari masima akoi da angakpa amani suddenly akoi da surprisingly akoi da piba masigumba message ama oibani na akoi matang asida di comment kari gumunta akoi pijaningdri. Adu thawak tawrong khudingma ti akoi makha satha jagi kini adum thamjari sini. London da su business setup tawbagi policy gi makhada rumaina khoi ada thambiramaga international counterpart singa tawga hangbagi kainom da sakibani aduda tholei ba serol siga akhoi da khangiba idea siga pura tayona ba oibani na akhoi na masidi public mayamgi kaino su interest su soktana ba khudakta chairmanship tagi ma se akhoi na lokthoga anouba resolution taraga कोई बोर्ड की रेजोल्यूशन लौरगा who will be the chairman नत्रग मैनेजिंग डायरेक्टर कनान ओइगनी हाबसे कोई रिस्ट्रिक्शन तरोकनी ngarang dagi thauko viral sena ngasi se कोई खुदकता सी सेम द रिपोर्ट कनो सी थमदब यादबनिना पब्लिक द कोई मसी कोई मैसेज से पिजबन North East India Development Party NEIDP की Central Working Committee CWC की President ओइरंबा नारेंबम समरजित मदम चुप्पगी ओइना पार्टी असिदगी तांथोकले हाइना ngasi khudakta famkiba NEIDP की CWC की मिफमना वारेप लौरे हाइना मिफम अदुना interim president ओइना खलबा सापम कुंजकेश्वर ना फोंदोक्रे वाफम असी ngasi tirada leiba sapam kunjakeshwar gi yumda pangthokpa paugi mifam aduda NEIDP gi thaupuba sing su saruk yakhi Party asigi Vice President oiriba aduga ngasidagi interim president oiraba sapam kunjakeshwar na makataraduna NEIDP gi president oiraba Narengbam Samarjitna masagi oiba wafam kaya fongdorakpa sina party asigi tungi fibamda achauba chamamnaba ma leirak magna fongdokliba wafam asi masagi oiba wafam ne masida NEIDP ga karigumba mari amata leinade president amo oina ngangba natte mahaki lanai gi oina ngangjabani hiramasida ngasi nomi chupama NEIDP gi CWC gi mifam famduna kupna khana bayaba khanare party gi chana kanglon na piba sakti gi matung ina ngasi asi executive meeting famduna president oiramba Narengbam Samarjit ngasidagi party asidagi matam chupagi oina tanthokpagi warep laure amade party gi thabak thoram khudimak mahakna interim president amo oina khanduna yengsilagani amarom da miyamna Salai Holdings amadi NEIDP NESC amata oina uribasi aranbane NEIDP amadi Salai Holdings ka karigumba mari amata leinade party asi makhata na miyamna thamliba thazabadu manghandana bohona khigani haiki aikoidi barki sangbidan da thazaba amasung masigi constitution da koi chena koi confidence laiba 100% koi biswas liba haijaba tare maramasin magi phongdak liba mot ase aikoi gi North East India Development Party ne yaba songam ngamde maramasina punamak phek singse akoi tana jaraga dolsida prajana pirak liba thajaba dolsida prajana pire iba encouragement punamak si hujik se koi pura laikha thana mang bai mogone hujik laiba mengse maramasina koi khanna bayaba na khannar matungda Central Working Committee gi executive member punamak kase yuktup khannar matungda dolgi bylaw party constitution yawriba sakti rusina jaraga koi janen body meeting ma fame masigi matungina Sri N Samarjit Singh past president of North East India Development Party ma he is expelled forever from North East India Development Party hena asigi media gi thongda praja gi section khurimakta yahon binaba koi apamasi ngasi sengduk jabane ngarang London da kanglaipa kasi India gi loinam lengak tagi maning tamle haina lauthokpaga loinana Manipur State Council kauba government in exile ama semle haina lauthokibadu pripak na taramna ukpaga loinana saugatli haina aina thingkraba lalholo pripak na thadorokpa cherol mana hairi cherol duna makha taraduna Indiana kanglaipak pu namduna lisinga chamapan nifuma panda lausin kraba matungda ningkha tamnabagi tongan ba khongjang kaya ma changsinduna lakhe
khongjang sing asi democratic amadi khulai paiba khongjang sing oirakhi Pripakna khulai paiba ningtam yawol iho amagada thajabaga loinana thabak changsinduna laklagasu democratic oiba mongda leibaki mangkraba ningtamba hanjennabagi iho singdasu thajaba thamduna sagatuna lakhi Aikhoigi mangkraba ningkha tamba hanjennabagi iho asi leibak miyam hupna magi angamba changda saruk yaduna thaudang lauraba matamdata mai pakani haibasida pripakna thajaduna lakle Aduna handak oza yambem biren amasung narengbam samarjitna United Kingdom da asylum loraba matungda makhoina changsiliba ima lebak ningtambagi democratic oiba khongjang asisu aikhoigi ningtam yawol ihogi saruk amani haina lawbaga loinana pripakna saugatli amasung makhoigi fireba sibo kanglei miyam hupna saugatfam thoi cherol asina hai apunbagi pangal amasung achumba thausiltana loilam lengak inthu bangamgani machoi na ba wakalna hiram amatada mai pak pangamloi Asigumba iramdamgi miyamna awa anathidana matam changna sagatcharakliba iraibaki ningtam yawoli ho asigi asengba masak thokpa mahai kharada fangba ngamle haibasi ngasi ozani na lawrakliba firebasina mayek sengna takle maram aduna makhoina changsilakliba khongjang asigi damakta kanglei miyam hupna sagatpiu haina cherol sinema khatari Paugi marakthana temme break ama lawzari Ningol Singi akanaba kumai Ningol Chako buna lakpada Dhamabati Emporium na October kuntra fawba chada kuntra discount pizari. Akak naba matam khaktamak pizaba discount ni. Ningol Singi makhal kayagi fige, wangkai fee, rani fee, blouse, tops fee fanek na chingba makhal suna fangbiragani. Ngasi maglengsen biraksi Dhamabati Emporium, Gari Makhalekai near Pakang Baford. Contact number 7085-186-485 natraga 7005-946-596. Break matungda mayam butaram lokchare makadaba pau pizare. Ngarang numidang Pasoi Police Station ki manung chanalaiba KBS Brick Farm da thabak suba yawba sinmi amadagi yamlaba kusukulai ke afagat pangamkre. Kusukulai ga konana farba miyoi adudi langthabal kunja hinu mokongdagi hizam romes chahi kuntramathoi apokpa hais khongmaini. Police tagi fangba paugi likun amagi mathungina ngarang numidang pung mapam makhai khara helakpa duwaida Pasoi Police amasung kuntaruk suba Assam Rifles ki apunba kangbu amana thajaba yaba akhanaba pau mu fangbadagi hairiba brick farm aduda thiba humbagi thabak chathabada miyoi asidagi Chinese hand grenade taramanga 9mm pistol ahum .32 pistol ama kapa yariba nomai maru nifu humdoi IED circuit ama amasung IED remote amasu fagat pangam kibani haina pau asina hairi Local Jamaid Kairang Kumidok Amadi Khabaisoi KSDC, KASC, IDA, Kaksa, ADCCM, KHYLSA, Heptagon, Local Marapaibi, PYA 786, SWIC Amadi Kadana Sinduna, Ngasi Naga Peace Talk ki matangda, Maika Yadongi Miyamna Kutta Marapaiduna, Kongjang Loi Kayana, Human Chain Semduna Wakat Kongjang Changsin Kray. Kurai Haikrumakong Komidok Bazarda Changsin Kiba Kongjang aduda Naga Peace Talk na Lamdamasida Akaiba Piba Yairoi Furup Amana Maram Moiraga Lamdamasi Kaihan Bayaroi Haibana Chingba Kholau Kaya Lauki Naga Santi Warrior Sigi Waroishin Numit Naksilakpaga Iroinana Mafam Kayada Paksana Cheksin Kongcha Chatkre Ningol Club Hairok Amadi People Action for Change Hairokna ngasi Hairok ya koiba mafam singda Mairagi rally chatkre Hairok Bazarda ki hauduna chatkiba rally adu koina chatluraga Hairok Bazarda amuk pullaba tungda miyam punna Manipur gi apunbagi saktam kaiba yaroi Long Live Manipur haibana chingba kholau kaya lauki Naga Santi Warrior Sigi Waroishin ama puraktrngai mangoinana stakeholder singa tanaramdana Waroisin pubiraktana ba CPI Manipur State Council na center da taksin kray
Naga Santi Wari asina maram oiraga hauzik state asida ningzing mangzing naba amadi chaning chamang samnadabagi oiriba fibam asi CPI na taraina lawdi haina CPI Manipur State Council na thadorokpa cherol mana hairi cherol asina makha taraduna CPI National Secretary Comrade Amarjit Kaur, National Council Member CPI Comrade Sukumar Dhamlega, CPI Manipur State Council ke Secretary Sotin Kumar ga ngasi Mumbai da unaduna wari sanaba amada National Leader Singasu Manipur da hauzik Naga Peace Talk na ohelakliba asina tangdu laita bagi fiba masi kupna yengle. Naga Peace Accord asige manungda kari yauribano haiba khangdabana Manipur gi miyamgi wakalda fauriba ningzing mangzing nabasi maramchai. Charang Nabupumna Magasi, Hauzik State Amadi Center da Langak Chukli Pairiba, VJP Naluchingba, NDA Sarkar Asigi, dictatorial rulers in a Tokalakpane. Nomagi Suraga Nom Lagachara Tanduna Hingliba, Sinmi Singh, Ima Ibel Singh Amade, Mahairoi Kayana, Masamasagi Matau Tungway Naram Laga, Nasidi, Mama Laiba Kai Kikadra Haiduna, Lambi Soroka Tolaktuna, Benda Bagi Kolau Kaya Laure. Masimak Langak Sasan Lu the Bagi Kudamamane. Naga Santigi Wari Asigi Waro Shinama Purak Pahibasi, Yamna Faba Wafamamane, Adobo, Furup Amagi Interesta, Lemhauriba Furup Singi Interest Soktanaba, Center na Midyang Changbu Haina, Jerola Cinema Katari. Nakalamaromda Hayeng Koko Mina Kauriba Pungkungi Sinta Lepagi Kongjangasida, CPIM Manipur State Committee na, Tawai Hakchang Yauna Sogatkani Haina, State Secretary Ketrimayum Santana, Koyak Piduna Tadoropa, Jerola Manhaidi. Paugi Merta native break amaga muklausari. Hey Lola, nak phone yaw bra? Yaw eh. Lang mo kep kau ne, apang? Ay kau tu le. Manipur ya han 24/7 service oiriba lamjing ba cab service namyang gi seva tawjari. Manipur gi district sing amadi mapal lam sing loina na lohongba amadi atai thodok sing gi su discount pijari. Ningol chakau bagi damak akhan naba hour package discount pijari. Ngasi mag book tobiu hena akupa marol gi damak lamjing ba cab service Nagamapal Rims Road near Nityananda Temple. Imphal Spine and Pain Clinic, Chief Consultant Dr. Susil Loitongbam, MBBS, MD, PMR, AIMS, New Delhi, FIPM, Fellow in Pain Management, DPMC, Delhi. Practicing the most advanced techniques like ACS, autologous conditioned serum, peripheral neurolysis, PRP, Botox, trigger points injection, SABP, spinal and body posture analysis, transformational spinal block, foot analysis, headache clinic. Men's Center, Sangai Pro, opposite ISKCON Temple. Also, please inquire for home clinic at 8787859957 or 8575615252 or 7005198066. Break matungda makatapa pau pizari. Nagagi Waroi Shinda Kuki Gilam Sokpa Yaroi Haina, More the Laiba Kuki CSO Singna, Wakat Kongchat Machat Indo Naga Peace Talk Waroshin, Tasigi October Kuntra Matoida, Purakani Haikiba, Amasung, Labda Masada Political Gitangdu Laita Bama Tokan Bagi Matanga, Kuki Inpi Manipurna, Kuki Taba Mafam Singda, October Kuntrada, Wakat Kongchat Amachat Naba, Lautoki Badugi Matung Inna, Nasi More the Laiba Tongan Tongan Kuki CSO, Hill Tribal Council, More, Kuki Students Organization, More Block, More Youth Club Amadi, Kuki Women's Union and Human Rights More Gyapun Balup Asina Sinduna, Nasi Wakat Kongchatama, More Manung the Chatkre. Hill Tribal Council Office Tagi Hokiba Rally Aduda, a nation IM solution should not affect Kuki inhabited areas of Manipur and Assam. No favor to one community at the expense of other communities. We demand earlier solution Kuki political problem. Respect Kuki village and ancestral land. Create Kuki Territorial Council Haina Thaba placard sing pai kibaga loinana. Chatkiba rally adu Moregi Tongan Tongan Mumafam sing da Fauduna Chatkibaga loinana. Hill Tribal Council Office da Aroiba Pantungoiduna, Miami Mifama Masupang Toke. Amadi ADC Moregi Kutangda India ki Prime Minister da Memorandum Masukusinaki. Manipur gi Chingi Lamda Mayam Bananga Siwakan Mifam Famkre. Maru Oina.
kuki kanglupna taba lamsingda darna tauki panba yabadi wakat mifam ase hauzik oiriba Indo Naga peace talk ki oirakliba fibam asiga mari leinana sinbani hairi ngasi wakat mifam fam kiba mafam singa dudi Saparmaina Modbung Bajar Tengnopal amasung Churachandpurni darna chatha kibaduda miyoi kyana placard kaya sizinaduna Indo Naga peace talk namaram oiduna kuki kanglup sokpa yaroi Naga Autonomous Council ki makada kuki khunsing laiba yaroi haina chingba kholau kaya lauki Hauzik oiriba Naga Santi wari asigi waroshin purakpa matamda Manipur ge punbagi saktam amadi punna khundaminariba kanglup singi marakta hiram amatada ayetpa piba yaroi haiduna kokomi gi leching makhada lamdam asigi miyamna changsiliba khongjangi marakta Hauzik Delhi da kem tawduna leiriba kokomi gi thomi singna Manipur Students Union Delhi Masat Kaloina New Delhi gi Jantar Mandar da khongjang changsin khrei khongjang aduda sarugya kiba singna Manipur ge punbagi saktam hiram amatada Baral engakna kaihan bayaroi haibu wafum sing phongdoki Haidokpa yaba mawong amada akogi naga isu asina maram marakanda akogi solution ama naga isu solution purakpada adugumagi masit makai taba yabagi mawong da lakpa taragadi habagi singnabadagi na adugumba singnaba mayamdo akogi wakat ama oina Delhi da laiba isina singa loyana akogi kokomigi mihoi sing yauna amadi MSAD Delhi ki mairoi singi look ama oiriba asiga kunna akogi demonstration sinjabani ngasi bahat lengakna Manipur da tangdu laitana fundaminariba kurukuntra hen gana fundaminariba sibu tugainaba nungsinadana ba siliba policy program kaya amarum asigi koi asigi mayoktani ngasi bahat lengaka Naga National Political Group and NSNIM basatriba istok asida different stakeholders singbu khanadana and nungsinan laiminariba community asibu tugaina bofona pasi koi message gi maikai dagi yamna sengna mandem tawjari laiba moina lauriba period sina yamna negative hoiba miyoi kodumaki sentiment ha tawbo itar gadi tholokha dis dokthoni fundamentary ba Manipur ma seminar iba group singi mahuta marakta dulai taba ma leinana bagi hona ba santi leinana ba hona ba wari semakpagi mawong mo kami koi kodumaki people laura kanda pupunna hinina bagi pandam kuma de kodum tawdum thangani Taruk Suba Posangbam Jila Parisat ki manung dalaiba Ningol Lamadi Yum Palabi Ichaliche Singh Chako Bagi Thoramama ngasi Khongampat Awang Laikai Community Hall da pangthokre Taruk Suba Posangbam Jila Parisat ki member Laishram Bobina Mapung Oina Sinduna pangthokiba Ningol Chako Bagi Thoramaduda Jila Parisat member Laishram Bobi social activist CIS Nityai Naurem Mani SIS Gormani Amadi ward member RK Sadananda Susarukaki Jila Parisat asigi manung dalaiba iche ichal kayana sarugya kiba thoramadu Jila Parisat member gi maikai degi angamba khudol pot sing supiki thoramadu pangthokpagi matangda Taruk Suba Posangbam Gram Panchayat ki member Laishram Bobina haikibada chahi amagi manungda tangna thokpa ningol singbu chak chara ama chaminaba amadi angamba khudol pot sing piduna punna unabagi khudong chaba fangbasi yamna nungai Jila Parisat ki manungda laiba iche ichal singbu angamba khudol piduna punna chak chaminaba awa nungai phongdok minabane Matung dasu sidagi hena chauna sinba ngamba oizaki haiki Mangol du pina bidana aigi bung pasing khunggangi loinana aigi ise chanung sijaraba ine ndon singji loina unaba phangi maram aduna ngasi haiba numisi dagi amuka lakadaba mathang chahi phawda aina kawba ngamba haibadu mayamna mangon pina biyu aduga mayam busu nada yektaba nungaya phaba aduga chaukhatpa Kunayama Purapada Adugumlava Mangun Apavadu Pibiba Oishnu Ngasi Jiribam gi Borobekra subdivision gi manung chana laiba Gaukhalda Coordinating Committee Jiribam on Manipur Integrity gi makhada Borobekra Subdivision Development Organization na sinduna community suna saruk yaduna NASHN IM amade Government of India ga peace talk ki matangda checks and mifam khrei Khongjang adu da saruk yakiba P Komla Kanto Singh General Secretary BSDDO na NASHN IM amadi Government of India ga peace talk ki waroishin ase Manipur da laiba community khuding makna yaningi aduba waroishin purakpa matamda Manipur gi integrity kaiba yaroi amadi karigumba kaiba taragadi makhal makha kaya gi khongjang changsilakani haiki amasung boundary kaiba taragadi masida khoina tongan ba dharna strike amadi
थमोई हाक्सांग थादोक पाफाव अखोइना थादोकनि हाइना हाइजरी मोइरांथेम रासेश्वरी देवी प्रेसिडेंट लैतांग खुनाउ मैरा पाइबिना नागा की शांति की वारोइसिन पुरक्प मतमदा मणिपुर बु मचे ताना काइहन बयाबा वाफम याव बयारोई इंडिया गवर्नमेंट ना कांगलुप नाइना थौसिन तौ बयारोई हाइखी पाउगी मरथना तेम ब्रेक अमगा मुक लोगसरी Sunrise Enterprises. Buy any type of RO water purifier with heavy discount and get pre-filter free. Servicing of any type of domestic and commercial RO water purifier. Available all spare parts. For details, please contact Sunrise Enterprises, Major Khul near Community Hall, Thangal Bazaar. Open from 8:30 to 6:30 p.m. Mobile number 908-918-9371 or 9436-442-885. Or email us at rj_shn@hotmail.com. ब्रेक मतुंगदा मखादाबा पाउ पिजरी एनेशियन आईएम अमदी इंडिया गवर्नमेंट के पीस टॉक ना मणिपुर के पुनबगे सक्तमदा अकाइब पीबा यारोय हाइना तक्सिलदुना चेक्सिन वाकट खोंगचदमा जमाइतुल अलामा बोरोयांगमीना बोरोयांगबी ग्राम पंचायत की मनुंगदा लैबा क्लब मैरापाइबी सिंगा खुसमनरगा बोरोयांगबी एरियादा ngasi चटख्रे खोंगचददुदा सरुक याखिबा जमाइतुल उलामा के कन्वेनर मुफ्ती मुस्ताकिन ना फोंदोकिबदा एनेशियन आईएम अमदी इंडिया गवर्नमेंट की पीस टॉक ना मणिपुर की इंटीग्रिटी अमदी ngमखै काइबा याबा वाफम यावरकलगदे बोरयांगबी की मियामना सीबा कीदना लेबा की खोंजंग सिंगदा सरुक यागनी हाइना फोंदोखी हौजिक इंडिया गवर्नमेंट का एनएसएन आईएम का पीस वारी सानरबसे असेंग अचुमने तब मसीना मरम ओइरगा मणिपुर की ngमखै काइबा अमदी मणिपुर दा लैरिबा चिंगमी तमीदा गी मरक्ता नुंसिनादबा चयन अब खतना चैनबगे करिगुम्बा लाकपा तारगदि मधुबु यानिंगदे हाइदुनाने अमसोंग सिगी सिदा कोकोमना चंगसलकलेबा खोंजंग खुदिंगमक्ता बोरायांगबी जमेतोलमा अमदि मफम सिदा लैरबा ऑर्गेनाइजेशन खुदिंगमक्ना सपोर्ट तौगने अदुगा मखोइग लोनना अखोइ हाइरबा प्रोटेस्टिंग असे मखा धाना चतथकिगने ngasi khongchara मणिपुर की सक्तम काइबा यारोय मणिपुर की ngमखै काइबा यारोय हाइना थाबा प्लेकार्ड सिंग सिजनबता नतना स्लोगन सिंग सु लाउखे लाइंगौबी चिंखोंगदा मियोय लिसिंग अमगी मथक्ता पुल्लबा तुंगदा रैली अदु संगांग प्लेग्राउंड फाउबा चटखी मफम अदुदा मियाम पुल्लबा मतुंगदा स्लोगन कया लाउरबा मतुंग खोंगचरदु बोरायांगबीदा लोसिंखी अंड्रो पुलिस स्टेशन के मनुंग चनबा यारीपोक तोप चिंथा अमदी निंगथौनाय अनि की ताइनबदा लैबा कवारस्तान मनाक्ता नुपा अमा सिरमले सिरबा मियोय अदु लौरेंबम दिनेश्वर चही कुनिपान अपोकपा एल कलाचान कवे महाग यारीपोक तोप चिंथा ओइनाम थोंग लैरक्तगिनी हाइरी हौजिक पुलिस की स्पेशल टीम अमना मिसी असि करमना थोकिबनो हाइबगी मतंगदा यंगसिल्ली हाइरी मिजोराम दा विजिलेंस अवेयरनेस वीक लिसिंग अनि तरामापन ngarang hongdokre थौरमदु चाम्फाई की डेप्यूटी कमिश्नर एलेक्जेंडर वी चोंगथुना गवर्नमेंट चाम्फाई कॉलेज की मल्टीपर्पज हॉल दा पांगथोखे अवेयरनेस प्रोग्राम अदु सेंजा थुमजा अमसुंग अतोप्पा समस्या कयाबु मुथतनबा सिनबने हाइना पावर सिगी लिखुन अमन हाइरी लोइसिलकपदा मरुइबा पाव मुखन पिजरी ऑल पॉलिटिकल पार्टी के मेहू सिंह दिल्ली की दमक इम्फाल थादोखरे ngasisu lamdam asida pak sana ningol chakobagi thoram pangthoknakre salai group के चेयरमैन नारेंगबम समरजीत अमदी याम्पेम बिरेन की मथक्ता एफआईआर लौखटख्रे चेनाबा मियोय सिंगी मथक्ता आइन की ओइबा चपचाबा थबक लौखटकनी हाइना चीफ मिनिस्टर एन बिरेन हाइख्रे कोकोमी की लिचिंग मखादा मियामना खोंजंग चंगसिन लेप्ट्री अमदे कुकी इनपी की लिचिंग मखादा ngasi कुकी ने ताबा मफम सिंगदा खोंजंग चंगसिन
Ngasigi wenadi matang asida Manipuri Paul Shinjare, Pau Mieng Tabiri Bamam Punamakpo, Ashapriya Namukana Krumzari.